Manipur de NRC chana haluai ba demand taladuna mahiroi sing na khongchat chatuna kholaw sing laukhrei. Manipur gi mahiroi lup taruk na sinduna Manipur de NRC chana hallo mitom na mapuoi ba yaroi. Illegal immigrants sing masak khangdok laga maram dahalan khwai ba tongan ba kholaw sing. Lauduna ngasi Imphal akoi ba de rally ama satkrei. Imphal College ama di tongan ba college sing dagi lakpa masing yam laba mahiroi sing na. Imphal College dagi hogduna governor tam na rally lakhe. Rally adu kwa kaitil da police na thatpadage wari sanaraba matungda governor gate tamna rally lakhe adubu mafam adu da lairamba security forcing na thingna bahona bada khongjang loi sing adugi marakta ngaiak mukna ba thokhe matungda mahiroi sing aduna governor gi gate mamang da phamjin duna kholaw kaya laukhe khongjang asigi matangda desam gi general secretary mayengbam somorjit na hai matam sang na lamdam asigi CSO sing student organization amade tongan ba section kaya dagi Manipur da mitop sing changlagtuna illegal immigrant mayam ama thomjilagtuna aikhoi gi lamase manglakpa amade maram chadana masing hengalakpagi damak NRC asi update tawbiyu haibase matam sang na takna duna lakpa ne adubu laibag thibadi ngasi fawba central government amasung state government na ngasi fawba NRC asi update tawnaba khongthang lokhataba haibase yamna laibag thiba ne me ahum dagi hauraga thokliba lana sida ikui dana More de SDPO Anand Kumar laikhidraba matungda state force mayam ama changsilaga mafam aduda combing operation tawba matamda lairamba mi mayam ama verification tawba matamda miyoi nifuga mari fagatpagi manungda kuntraga nithoi Myanmaris oiramba masigi manungda sin state ki manungda laiba PDF haiba lalawlup adugi commander sing yauramba sina lan asigi khudong chaba lauraga thangnariba laibak asida amade kanglup phurup kharana tasengna population invasion tawri haibasi Masina khudam ama oire masina su loiram khiroi me ahum dagi Churachandpur da center amade state government anina kaya yamna kana lairibaga haibasu ngasi fawba thidokpa amade khangdokpagi thabaksu tawdre asigumba population invasion tawraktuna aikhoi gi phurup ase muthat hannabagi lal amasu haujik chathariba lal asigi manungda chathaduna lakli haina su phongdokhe